Arambai News Guwahati Damaitilongi Pao Tabiriba Singbu Yan Hanba Maktada Chingangbam Susitrani na Kurumjari Huzinga Sigi Samlapa Mariba Pao Sing Lowirase Asamda Assamese Purup Minority Tarakpagi Pibam da Lakre Assamgi BJP MLA Mrinal Saikiana Borpeta District Lariba Hindu Singbu Minority ni Lauktokpinabagi Dabi Torokre Masi Mioi Ahumna Saba Commission gi Saruk Amoina Hogzikoriba Satragi Lamgi Pibam Yangsinabagi Damak Borpeta da Chatkiba Kungchatta Wafamasi MLA Sina Demand Torokivane Loinana Borpeta gi Pirla Satragi Lambiga Chamasupna Amadi Mapung Pana Kopchinkre Hariba Satra Sigi Kubam Nungda Lambiga Amapauba Hogzik Leihodre Hainasu MLA Sina Yamnamak Pendana Paumishinda Pongdorake Joypur Sibishan Kasar Laiba Kuarida JCB na Nung Kothokpana Maram Oiduna Nungphau Turelgi Isingi Phibam Thina Motsilakpadagi Khoisaunarba Miyamna Nung Kothokpagi Thabak Thingjinkre Haukiba December 28 Mafam asigi Miyam amadi Nung Chingba Mioi Singi Marakta Unkhatnarakhi Thogdog asigi matung ngasi Udharbongi MLA Mihir Kanti Som Forest Range Officer amadi atai maruiba Mioi Sing Yauna Hakthengnana Mafam asida Chatuna Phibam Yengsinki Mafam asigi Miyamga Kupna Khanaraba matung MLA na athuba matamda committee ama semduna waroisin ama puraknaba pautak pikibaga loinana nung kothokpadas JCB kuntra hena sizinariba sigi mahutta JCB manga khak suhanaba amadi Miyamgi khudong chanaba water supply su thamlagani haike adumoinamak lamdam asigi mafam asigi miyamnadi JCB amatta mafam asida sizinaba yaroi hairake Panbayai JCB Masing Yamna Siznabana, Joypur amadi Kamrangagi Manung Chanbada Lariba, Nungphau Turelgi Isingasi, Pibam Tina Mochilakpana, Mita Natana, Sasan Paubana Isingasi, Siznaba Yadre Haire. Khoirakpa Irel Umanglai Irathongni, Narandor Baba Kurumba, Lakliba Wakchingi, Anisuba Nomaizing Numit, Habadi, Mathang Chahi, Englishingani Kunithogi, January Taratarukta Thokle. Miyamna lengbirakuna hariba irathongni asibu mapung phahanbiranaba Khoirakpa Irel Umanglai Ngakselupki Maikaidagi General Secretary Taurangbam Nogendra Singh na thadorokpa cherol amana phongdorakle Jiri apunba sanamahi lining loop na sinduna numit nini gi oiba khana nainaba amadi khangminnasi sanamahi kanglon thoram sanamahi sanglen lairembi laikai kalinagar jiri bamda ngasi haukre ngasi gi thoram hamom dhoni maiteina lengba isei Khoirakpa Bir Singh na surpanba imalebak pu tengthaba isei sakladuna hogdoke thoram asida More Imphal Jiri Kasar Hozai amadi Tripura gi team kayana saruk yarake Ngasigi thoramda K. Sarat Kumar Singh, Vice Chairman, MFICL, Sanasam Lalmani Maitei, Luching Purel Sanamahi Lining Loop, Sampunbi, Mayanglambam Thoiba Maitei, Luching Purel, More Maitei Council, Amadi, Ngathem Ibungohal, Maitei Pok Takloi, Maitei Ina Thogalupna, Ngasigi Pambakta Pamki. Resource person oina Dr. Sagol Sem Lanchenba Maitei, Elangbam Chauba Maitei, Ngariambam Khomba Maitei, Amadi, Koribam Santa Maitena Wangangki. Nungtilgi sesanda sanamahi lining amadi kanglongi matangdasu kupna khananainaki. Loinana Nauria Pulobo Maitei Asengba lining laisonbu chetna tungi yumbirolgi damak khanbiramba achangba misak amani hainasu lakliba ngangkiba wangangloi resource person laktagi miyamda phongdoki. Manipuri CM N Birena awang nongpokta khwaidigi wangba Indian National Flag Moirangda pahelagani lauthokre Moirangda awang nongpoki manungda khwaidigi wangba Phiralgi yumbi maipakna yumgam ngamkhiba si chawthok chaningai gi masakni hainasu CM na tweet tawrakhi ningsingba yai Moirangda ihan hanboina INA gi Phiral pahenkibasi ingnisingwanga chamapan nifumari gi April 13 dane Dr. T.H. Binarani Devi, Dr. Fanjobam Linthoingambi, Amadi Kundrakpam Nirupamana, Edit Toba, Current Educational Scenario and ICT, Amadi Dr. T.H. Binarani Devi na Edit Toba, Gender and Sustainable Human Development Koba, Lyric Ani, Ngarang, Hotel Classic Grande, Imphal da Pongkre. Mangsatabam Hare Krishna, Commissioner, Higher and Technical Education na Lyric Ani asi release tauke. Loinana T. Ajit Singh, Joint Director, University and Higher Education, Amadi Dr. T.H. Binarani Devi, Principal, Thambal Marik College Nasu, Thoromasida Wangangki. Panbayai, Larik Aniasi, Guwahati da Laiba Kamakya Book Agency gi Mingda Yengkhom Upendrana published Obane.
Taranithoi suba Manipur Assembly Mikhalda Thangmaiban Kendragi BJP ki mireb oinanaba sem sariba Jatin Waikhomda BJP ki ticket pigadabani Congress ki MLA Khumukcham Joy Kisanda BJP ki ticket piba yaroi haina ngarang numidang Jatin Waikhombu sogodpa mioi kyana BJP ki Central Luchingba kaya Mikhal gi lalong yatpagi leiba Hotel Imphal da thomjilakhi hairi Maitai Singna Lamdam asida khundaminariba phurup numakpu tasin khomjinduna lakpani Maitai Singna masagi maramdamda ijat leina hingjanaba honabada karisu akaiba leite haina ngasi CM Secretariat ta Chochanpura nongna saba Mitai Society gi sanglen ama video conferencing gi khuthangda sangabagi thoramda Manipur gi CM N Birena phongdokre Chochanpurda Maitai community singna kina wakal hanthana laibiganu Manipur kanglup khudingmakki lamdamni masing yambana masing yamdababu tuhatpa yaroi hainasu CM na makha taki Yaripok Changam Dabi Mayai Lekai Imphal Iski Dr. Mufti Muhammad Nur Salim da University of Kolkata na Arabic Literature da Doctor of Philosophy pirakre Maki thesis na Construction of Mustafa Sadiq Al-Rafa Aine Professor M. Isarat Ali Molla Department of Arabic and Persian University of Kolkata gi supervision makhada research tawkhibani research ki matamda mahakna national and international journal singda research paper manga pakhi loinana UGC net slate set WBPSC gi guidebook amasu phongki mahakna PhD mapung phana loisan basida all Manipur Muslim Students Organization na thagatpa phongdorakhibaga loinana magi tungi punsida su mai pakpa oirasanu haina lubasigi Yaripok branch ki president MK Samir Khan Thadorokpa Chirol Amana Phongdorakli Indian Medical Association IMA Manipur State Branch na Natkon Englishingini Kunmathoi Thasigi Kunteret Amadi Kunipan Patmada Pangthokiba Marfutarataruk Suba Annual National Conference ta Manipur State Branch na Lemzaningai Oiraba Award kaya phanglakre Award phanglakhiba singi manungda Dr. Jugindro Sorokhaibam Dr. Rajendra Sinam Dr. Arun Kumar Singh Ngangom Dr. Nelson Loitongbam Amadi Dr. Asangbam Vivekanand Singh Yauri Thoramasi Bihar gi CM Nitish Kumar na haunubi matungina haudokhibani Panbayai Hokiba December 18 IMA headquarter Delhi dasu IMA State Manipur Branch ki President Oriba Dr. Jugindro Sorokhaibam bu The Academic Entrepreneurship Excellence Award piduna ikai khumnakhi haina State Secretary Dr. NG Arun Kumar Singh na thadorokpa chirol amana khangalakli Arunachal Pradesh Aviation Map ta yauragani Arunachal Pradesh ki CM Pema Khanduna ngasi holongi da leiba Greenfield Airport ta chatuna airport asigi sabagi thabak yengsinkhre Itanagar gi manakta sariba airport asi Englishingani kunithoi gi November da loishingadabane Hariba Greenfield Airport asi Itanagar da leibaga managadoribane maramde Hauzik State Capital asiga khwaidigi naknana leiba airport haiba taragade Konung Sahar Itanagar dagi kilometer marphu lapna leiba Assam gi Lilabari Airport asini maramaduna Holongi gi airport asina Itanagar da yamnamak kanaba piragane Puari oi horagadaba amoina Arunachal Pradesh tagi tracker taramari amadi Nimas instructor taruka loinana punna mioi kunna saba khutpu amana sub zero temperature da kilometer chamaga humpumathoi sangba tuzungningai oiraba high altitude winter valley trail maipakna loishinba ngamkhre British Raj ki matamda Arunachal Tibet border gi survey tawbada Englishing amaga chamapan taramari da maming leraba McMahon line chingbada Captain H.T. Morsit amadi Lieutenant Colonel F.M. Belly na chatkhiba Puari gi masak oiraba lambi adudani Belly Trek Expedition na chatkhiba si Nagaland gi Mon district ta micham khara handak ta hat khibadugi mayokta army gi asigumlaba ka henba thong adu chathaba ngamdanabagi damak apspa lokthoknabagi dabi tawrokhi adubu makhata na miyam gi iho chatharaktanabagi damak Ministry of Home Affairs na member manga gi committee ama semkhibaga loinana Register General of India RGI Dr. Vivek Joshi na makokoiba member manga gi committee ama semkhi Committee asida J. Alam, Chief Secretary, Nagaland, Lieutenant General P.C. Nair, DZ, Assam Rifles, T. John Longkumar, DZP, Nagaland, Dr. M.S. Tuli, JDIB, Loinana, Member Secretary Oina, Piyush Goyal, Ministry of Home Affairs, Yauri,
Asigisu mathakta Lieutenant General B.S. Raju DGMO na special invitee to the committee oina thabak tawgani. Panel asina Nagaland-dagi apspa lawthoknabagi matangda kupna yengsingadoribani. Adubu committee asigi oina center na terms of reference hojik phawbadi phongdri. Ama mabu oijabasu numit nipu mangani gi manungda committee asina report submit tawgadabani amadi panel asigi recommendation da yungpham oiraga Nagaland-dagi disturbed area amadi apspa lawthokpagi warep lawgadoribani. Ngarang ningthau kaba numit Gangtok ta leiba All Raj Bhavan da pangthokiba khanaba thoram amada Sikkim gi Governor Ganga Prasad na iconic heritage building Raj Bhavan miyamna yengnanabagi damak haunabi matungina hangdokre. Hariba Raj Bhavan asi miyamgi oina lakliba January amadagi ayuktana pung 10 dagi numit yungba pung 12 fawba aduga nungthilgi matamdana pung 2 dagina pung 3 fawba hangdoktuna miyamgi damak thamgani. Prime Minister Narendra Modi gi lupa crore 12 taba anuba bullet amadi blast proof Mercedes Maybach S650 car ama phangkre. Car asigi maximum limit pungamada kilometer chamaga humphuni. Car asi VR10 level protection ga loidana khwaidagi anuba makhalgi facelifted model ni haire. Aroiba dangasigi tentak pamaroiba pau khara. English ingani kunithoi da India gi sahar 13 da 5G service lairagane sahar 13 asigi manungda awangnung poktagi sahar amata yaudre. Manipur gi filmmaker Haubam Pavan Kumar gi 9 Hills One Valley Kolkata Film Festival gi competition gi damak khalakre mase Manipuri amadi Tangkhul lon anida nambane. Scheduled Tribe Demand Committee Manipur STDCM na ngarang ihingnong yai dagi ngasi numidang pung 3 fawba kaukiba pung 19 gi Manipur General Strike na mahusagi punsida chauna akaiba pikre. Defense Minister Rajnath Singh na ngamkhailamdam singda BRO na saba thong kunmari ngasi sangakre. Thong sing asigi manungda Sikkim amadi Arunachal gi thong amamam yauri. BCCI gi President Saurabh Ganguly COVID positive oibadagi hospital da admit tawkre. India da hojik phawda Omicron gi apunba case masing chatrukka 85 sukre khwaidigi yamna Delhi da phangli. Punjab mikhal gi mangoina na hanagi maming lerba cricket sanaroi Dinesh Mongia BJP da ngasi changkhre. Khadang da traditional tattoo yektuna TV news bulletin da pau pakiba ahanba anchor Kiwi news reader amana oikre. English Singamaga Chamapan Yankaimapan His Holiness Dalai Lama bu India da Okiba Khwaidigi Thengna Hinghoriba Amatangarba Mioi Assam Rifles ki Havildar Naren Chandra Das ngasi ayuk lei khidre mahak masagi chahi marfuni thoi sukre. India na ahenba COVID vaccine ani amaga loina na antiviral drug amasu ngasi approve tawkre. COVID vaccine ani habadi Covovax amadi Corbevax loina na antiviral drug Molnupiravir emergency da siznanabagi ayaba pikre. Union Education Minister na local language sing da engineering tawba sina instrument of empowerment ohengani harakli. Chahi humpu helaba comorbidities na bamyoi singyoina COVID booster dose kapkani haina Prime Minister Narendra Modi na laukthokre. Amadi British Maharani gi punsida ki halakpagidamag UK da Sikh ama phajinkre. Ngasi gyana di Arambai News Guwahati da maitilon gi pau sandok chaba matang se loisin jaba ga loinana tabiriba singbo amkasu hanna khurumjari.